आकाशवाणी इम्फाल निंगथौखोंगजम सुनी न पाउ पाजरी अहनबत मरुइबा पाउ प्रधानमंत्री नरेंद्र मोदी नुमित निनी खोंगचता सिक्किम दा था सिगी कुंतरेता लाकदौरी मालेम की मलेरिया नुमित ngasi मणिपुर दसु पांगथोकली नोंगसु बेंगोल की अनिसुब तांका की मिखल की भोट खोंब की थबक खमथेंग कले अमसुंग केंद्र की केमिकल अमदी फर्टिलाइजर्स मंत्री जेपी नड्डा ना हाइरे लेबाक असिदा हार की अवाटपा लेते प्रधानमंत्री नरेंद्र मोदी नुमित निनी की खोंगचता सिक्किम दा लाकदौरिबा असिगा मरी लैनाना मुख्यमंत्री प्रेम सिंह तमांगना सेम सारिबा सिंह अदु यंगशिनख्रे प्रधानमंत्री था सिगी कुंतरेट की नुंथिल पुंग अहुमदा लिविंग हेलीपैड यौरकनी हाइरी मसिगी तुंगदा लोक भवन तमना चटपा लंबीदा रोड शो अमदा सरुक यागनी था सिगी कुनिपानदा पालजोर स्टेडियम दा सिक्किमना मपुंग फाबा राज्य अमु ओइखिबगी सही यांखै सुरक्पगा मरी लैनाना सही अमा चुपना पांगथोकदबा थौरमदा प्रधानमंत्री सरुक यागनी राज्य की सिविल एविएशन विभागना थोकपा चेरोल अमगी मतुंगिना था सिगी कुंतरुक्तगी कुनिपान फाउबा गेंगटोक जिलादा ड्रोन पाइबदा अथिंगबा थमले हाइरे ngasi asi malemgi malaria numitni sahi asigi oina numit asigi nungyoiba wareldi driven to end malaria now we can now we must haibasini Imphal West Jilla gi Chief Medical Officer CMO Complex ta pangthokpa thauramda athoiba mithung oina saruk yaraduna Imphal West ki Additional District Magistrate K Jadumani na hai Malaria laina asi muthatna bohonabada aikoi punna amatta oina thabak tawminnaba tangai phade laina astagi kannaba matam chana layengba amadi nganna laina asibu khangdoknaba hotnagadabani Sri Jadumani na hai Imphal West si malaria ki prone oiba jaga loinana section na thorang si local ragadi aikoi si control towa adigi koina target fix towa mayam sing si खरा मौंग तादा फिगर में लापया कंडीशन पीवीडी मैम से वेस्ट की वैना इरांग से लेरम जगदी मफम क्या कोई अवेयरनेस पीबीरमगदी कोई हम फगदबनी है हंजई लोइना हौजिसु दुम यामना दुम जगह जगह दा एदगी कोई प्रोन ओइबा मीसिंग हाइतारे मपान चलुबा चंगपा सिगुंबा मफम खुदिंग मका कोइना अवेयरनेस की पोसे कोई सथब दरकार लई थौरमदुदा सरुक यारदुना चीफ मेडिकल ऑफिसर इम्फाल वेस्ट डॉक्टर एनजी दयावती देवी नहाय जिलादा मलेरिया लैनाबु मुथतनबा अमदी मसिदगी ngaktoknaba थौरांग कया पाइखतली थौरांग असिगी सरुक अमु ओइना हिदाक लुपथोकलबा कांखलसिंग येनबा अमदी मलेरिया लैनागी मतांगदा मियामबु पाकसना खंगनबगी थौरमसिंगसु पांगथोकली थौरमसिदा विभाग असिगी ऑफिशियल अमसुंग स्टाफ सिंग सरुक याखि हारि सेनापति जिलादा डिस्ट्रिक्ट हेल्थ सोसाइटी न सिंटुना जिला थाकी ओइबा नेशनल डिवर्मिंग डे सयसिगी ओइना आनबा राउंड ngarang कातोमई सेंटर यूजेबी स्कूल दा हौदोखरे जिला असिगी डेप्टी कमिश्नर मामोनी दोलीना थौरमदुगी अथोइबा मिटुंग ओइना सरुक याखि थौरमदुदा माहिरोइ चामरोमदा डिवर्मिंग टैबलेट पिजखि हाइरि Sama 35 suba Khongjam Battle Commemoration Day gi thauram ngasi Thobal jila gi Khongjam da leiba Tengol lampak ta pangthokre Khongjam Battle Memorial Committee na sinba thauram aduda tongan ba saknai ba mioi kya na saruk yakhi thauram asigi sarukamo oina Tengol lampak ta leiba mitamda laikatuna ikai khumna ba utki Khongjam Turel da su laikhidraba athobo singi maphamda tarpan katki hairi Imphal Jiribam Lambi National Highway Kuntra Tareta Mal Puba Gari Sama Sumna Amangasi Ayuk Imphal Tamna Changlakre Aikogi Jiribam Paumi Ngathem Bishwajit na hai Gari sing adugi manungda petrol puba gari Kuntra Humdoi diesel nipumanga LPG mapan bilati mati manga yauna tongan ba pochai ching buba gari sing yauri प्रधानमंत्री नरेंद्र मोदी की पुकनिंग गिवा मन की बात चाम 53 शुभ एपिसोड हयेंग नोमाइजिंग नुमित की अयुक पुंग 13 आकाशवाणी की थोंग द संदोकनी थौरमसी AIR न्यूज DD न्यूज PMO अमसुंग इन्फॉर्मेशन एंड ब्रॉडकास्टिंग मंत्रालय की यूट्यूब चैनल सिंग दसु लाइव स्ट्रीमिंग तौदुना संदोकनी थौरमसी LRS रासानपुर दसु संदोकनी मसिगी मणिपुरी वाहनतोक प्रधानमंत्री न वांगांग बहेक लोइबागा आकाशवाणी इम्फाल न संदोकनी मसि नुमित असिमकी नुमिदांग पुंग निपाल दसु अमुगना संदोकनी डायलेक्ट लोन सिंगदना निंगथौकाबा नुमित संदोकनी
ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯋꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯤꯈꯜꯒꯤꯗꯃꯛ ꯔꯥꯖꯅꯤꯇꯤ ꯗꯣꯜꯁꯤꯡꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯚꯣꯠ ꯈꯣꯝꯕꯒꯤ ꯊꯕꯛ ꯈꯝ ꯊꯦꯡꯅ ꯀꯜꯂꯦ꯫ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯤꯈꯜꯒꯤ ꯚꯣꯠ ꯊꯥ ꯑꯁꯤꯒꯤ 18ꯗ ꯊꯥꯗꯅꯒꯅꯤ꯫ ꯃꯤꯈꯜ ꯑꯁꯤꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯥꯖꯅꯤꯇꯤ ꯗꯣꯜꯁꯤꯡꯅ ꯔꯦꯂꯤ ꯑꯃꯗꯤ ꯔꯣꯗ ꯁꯣꯅꯆꯤꯡꯕ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯡꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯗꯣꯜꯒꯤ ꯃꯤꯔꯦꯞꯁꯤꯡꯒꯤꯗꯃꯛ ꯚꯣꯇꯔꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ꯫ ꯕꯤꯖꯦꯄꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤ ꯑꯃꯤꯠ ꯁꯥꯍ ꯉꯁꯤ ꯖꯃꯜꯄꯨꯔꯒꯤ ꯁꯦꯂꯤꯃꯥꯕꯥꯗ ꯕꯨꯔꯨꯟꯁꯪꯒ ꯒ꯭ꯔꯥꯎꯟꯗ ꯃꯤꯌꯥꯝꯒꯤ ꯃꯤꯇꯤꯟ ꯑꯃꯗ ꯋꯥ ꯉꯥꯡꯒꯅꯤ꯫ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤꯅ ꯍꯧꯔꯥꯒꯤ ꯁ꯭ꯌꯥꯝꯄꯨꯔꯗꯁꯨ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯇꯤꯟ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯔꯣꯗ ꯁꯣ ꯑꯃꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯕꯤꯖꯦꯄꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯌꯣꯒꯤ ꯑꯗꯤꯇ꯭ꯌꯅꯥꯊ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜꯗ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯔꯦꯂꯤꯁꯤꯡꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯕꯤꯖꯦꯄꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯀꯦꯟꯗ꯭ꯔꯒꯤ ꯍꯛꯁꯦꯜ ꯑꯃꯁꯨꯡ ꯌꯥꯏꯐ ꯌꯨꯝꯕꯥꯜ ꯃꯟꯇ꯭ꯔꯤ ꯖꯦ.ꯄꯤ. ꯅड्डा ꯄꯨꯔꯕ ꯕꯔꯙꯃꯥꯟꯒꯤ ꯕꯥꯖꯦꯄꯔꯇꯥꯄꯨꯔꯗ ꯄꯥꯡꯊꯣꯛꯄ ꯕꯤꯖꯦ ꯁꯪꯀꯜꯞ ꯌꯥꯇ꯭ꯔꯥ ꯂꯨꯆꯤꯡꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯂꯣꯛ ꯁꯚꯥꯒꯤ ꯕꯤꯔꯣꯙꯤ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯁꯨ ꯍꯨꯒ꯭ꯂꯤ, ꯀꯣꯜꯀꯇꯥ ꯑꯃꯁꯨꯡ ꯃꯦꯇ꯭ꯔꯤꯌꯥ ꯕ꯭ꯔꯥꯖꯇ ꯄꯥꯡꯊꯣꯛꯄ ꯔꯦꯂꯤꯁꯤꯡꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯑꯚꯤꯁꯦꯛ ꯕꯦꯅꯔꯖꯤꯁꯨ ꯕꯁꯤꯔꯍꯥꯗ ꯑꯃꯁꯨꯡ ꯈꯦꯅꯤꯋꯤꯁꯇ ꯄꯥꯡꯊꯣꯛꯄ ꯔꯦꯂꯤꯁꯤꯡꯗ ꯋꯥ ꯉꯥꯡꯒꯅꯤ ꯑꯃꯁꯨꯡ ꯕꯥꯂꯤꯗ ꯄꯥꯡꯊꯣꯛꯄ ꯔꯣꯗ ꯁꯣ ꯑꯃꯗꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 19ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜ ꯑꯃꯗꯤ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤ ꯚꯣꯠ ꯊꯥꯗꯅꯈꯤꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯃꯠꯇꯗ ꯑꯃꯨꯛ ꯍꯟꯅ ꯚꯣꯠ ꯊꯥꯗꯍꯟꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯗꯨ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯊꯣꯏꯗꯣꯛꯄ ꯋꯥꯐꯝ ꯂꯩꯇꯦ꯫ ꯄꯣꯂꯤꯡ ꯁ꯭ꯇꯥꯐꯁꯤꯡꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯆꯥꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯣꯏꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜꯒꯤ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ 5 ꯈꯨꯗꯛꯇ ꯁꯁꯄꯦꯟ ꯇꯧꯅꯕ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯗꯦ ꯍꯥꯏꯕ ꯃꯔꯝꯗ ꯃꯈꯣꯏꯕꯨ ꯁꯁꯄꯦꯟ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯀꯦꯃꯤꯀꯦꯜ ꯑꯃꯗꯤ ꯐꯔꯇꯤꯂꯥꯏꯖꯔꯁ ꯃꯟꯇ꯭ꯔꯤ ꯖꯦ.ꯄꯤ. ꯅड्डाꯅ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯥꯔꯒꯤ ꯑꯋꯥꯠꯄ ꯂꯩꯔꯦ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯃꯥꯜꯂꯤꯛ ꯑꯥꯔꯖꯨꯟ ꯈꯥꯔꯒꯦꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯄ ꯋꯥꯔꯣꯜ ꯑꯃꯗ ꯁ꯭ꯔꯤ ꯅड्डाꯅ ꯍꯥꯏ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯁꯔꯀꯥꯔ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯒꯤꯗꯃꯛ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯤ꯫ ꯃꯈꯣꯏꯗ ꯃꯇꯝ ꯆꯥꯅ ꯂꯧꯎ ꯁꯤꯡꯎꯕꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯐꯪꯍꯜꯂꯤ꯫ ꯁ꯭ꯔꯤ ꯅड्डाꯅ ꯍꯥꯏ ꯔꯥꯖꯅꯤꯇꯤꯒꯤ ꯑꯈꯨꯕ ꯃꯤꯠꯌꯦꯡ ꯄꯨꯁꯤꯜꯂꯛꯇꯨꯅ ꯁ꯭ꯔꯤ ꯈꯥꯔꯒꯦꯅ ꯂꯧꯃꯤꯁꯤꯡꯕꯨ ꯃꯤꯄꯥꯏꯅꯍꯟꯕ ꯑꯃꯁꯨꯡ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯁ꯭ꯔꯤ ꯅड्डाꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯍꯦꯟꯅ ꯍꯥꯔꯁꯤꯡ ꯁ꯭ꯇꯣꯛ ꯇꯧꯗꯨꯅ ꯊꯝꯂꯤ꯫ ꯎꯄꯔꯥꯁꯇ꯭ꯔꯄꯇꯤ ꯁꯤ.ꯄꯤ. ꯔꯥꯙꯥꯀ꯭ꯔꯤꯁꯅꯟ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯔꯥꯖꯁꯊꯥꯟꯒꯤ ꯖꯣꯏꯄꯨꯔꯗ ꯊꯨꯡꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯎꯄꯔꯥꯁꯇ꯭ꯔꯄꯇꯤꯕꯨ ꯔꯥꯖ꯭ꯌꯄꯥꯜ ꯍꯔꯤꯚꯥꯎ ꯀ꯭ꯔꯤꯁꯅꯔꯥꯎ ꯚꯥꯒ꯭ꯔꯦ, ꯎꯄ-ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯄ꯭ꯔꯦꯝꯆꯥꯟꯗ ꯕꯦꯔꯋꯥ ꯑꯃꯁꯨꯡ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯎꯄꯔꯥꯁꯇ꯭ꯔꯄꯇꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯔꯥꯖꯁꯊꯥꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ 35ꯁꯨꯕ ꯀꯣꯟꯚꯣꯀꯦꯁꯟ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯎꯄꯔꯥꯁꯇ꯭ꯔꯄꯇꯤꯅ ꯖꯣꯏꯄꯨꯔꯗ ꯚꯒꯋꯥꯟ ꯃꯍꯥꯕꯤꯔ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜ ꯑꯃꯁꯨꯡ ꯔꯤꯁꯔꯆ ꯁꯦꯟꯇꯔꯅ ꯁꯤꯟꯕ 22ꯁꯨꯕ ꯀꯦꯟꯁꯔ ꯁꯔꯚꯥꯏꯚꯔ ꯗꯦꯗꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯒꯥꯂꯦꯟꯗ ꯃꯃꯥ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯕꯨ ꯍꯛꯁꯦꯜ, ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯑꯃꯁꯨꯡ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯣꯍꯤꯃꯥꯗ ꯁ꯭ꯀꯨꯜ ꯑꯦꯖꯨꯀꯦꯁꯟ ꯕꯤꯚꯥꯒ, ꯍꯛꯁꯦꯜ ꯑꯃꯁꯨꯡ ꯌꯥꯏꯐ ꯌꯨꯝꯕꯥꯜ ꯕꯤꯚꯥꯒ ꯑꯃꯗꯤ ꯑꯦꯂꯤꯊ꯭ꯔꯣꯁ ꯈ꯭ꯔꯤꯁꯇꯤꯌꯟ ꯁꯣꯁꯥꯏꯇꯤ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃꯒꯤ ꯃꯈꯥꯗ ꯌꯥꯅꯋꯥꯔꯣꯜ ꯑꯃ ꯁꯍꯤ ꯇꯧꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯥꯅꯋꯥꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯉꯥꯡꯁꯤꯡꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯕ, ꯍꯛꯁꯦꯜꯒꯤ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯄ, ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯁꯤꯡ ꯐꯪꯍꯟꯕꯒꯤ ꯊꯧꯗꯥꯡ ꯕꯤꯚꯥꯒꯁꯤꯡ ꯑꯁꯤꯅ ꯂꯧꯒꯅꯤ꯫ ꯑꯦꯂꯤꯊ꯭ꯔꯣꯁ ꯈ꯭ꯔꯤꯁꯇꯤꯌꯟ ꯁꯣꯁꯥꯏꯇꯤꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯕꯨ ꯄꯥꯛ ꯁꯟꯅ ꯈꯪꯍꯟꯅꯕꯒꯤ ꯊꯧꯗꯥꯡ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯚꯥꯔꯠ ꯑꯃꯗꯤ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯒꯤ ꯑꯅꯤꯒꯤ ꯇꯤ20 ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ 5-ꯃꯦꯆ ꯁꯤꯔꯤꯖꯀꯤ ꯃꯔꯤꯁꯨꯕ ꯃꯦꯆ ꯉꯁꯤ ꯖꯣꯍꯥꯟꯁꯕꯔꯒꯀꯤ ꯋꯥꯟꯗꯔꯁ ꯁ꯭ꯇꯦꯗꯤꯌꯝꯗ ꯁꯥꯟꯅꯔꯒꯅꯤ꯫ ꯁꯤꯔꯤꯖ ꯑꯁꯤꯗ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥ 3-0ꯗ ꯃꯥꯡꯖꯤꯜ ꯊꯥꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯁꯤꯛꯀꯤꯝꯗ ꯊꯥ ꯑꯁꯤꯒꯤ 29ꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯃलेꯔꯤꯌꯥ ꯅꯨꯃꯤꯠ ꯉꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯄꯥꯡꯊꯣꯛꯂꯤ꯫ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯤꯈꯜꯒꯤ ꯚꯣꯠ ꯈꯣꯝꯕꯒꯤ ꯊꯕꯛ ꯈꯝ ꯊꯦꯡꯅ ꯀꯜꯂꯦ ꯑꯃꯁꯨꯡ ꯀꯦꯟꯗ꯭ꯔꯒꯤ ꯀꯦꯃꯤꯀꯦꯜ ꯑꯃꯁꯨꯡ ꯐꯔꯇꯤꯂꯥꯏꯖꯔꯁ ꯃꯟꯇ꯭ꯔꯤ ꯖꯦ.ꯄꯤ. ꯅड्डाꯅ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯥꯔꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫